ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯈꯦꯇ꯭ꯔꯤꯒꯥꯎꯗ ꯕꯤꯖꯦꯄꯤ ꯀꯦꯟꯗꯤꯗꯦꯠꯇꯒꯤ ꯚꯣꯠ 8,000 ꯍꯦꯟꯗꯨꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯨꯔꯣꯜ꯫ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯗ ꯕꯤꯖꯦꯄꯤꯒꯤ ꯀꯦꯟꯗꯤꯗꯦꯠꯀ ꯑꯀꯟꯕ ꯂꯝꯕꯥ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯕꯤꯖꯦꯄꯤ ꯀꯦꯟꯗꯤꯗꯦꯠꯇꯒꯤ ꯚꯣꯠ 8,000 ꯍꯦꯟꯗꯨꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯗ ꯑꯦꯟꯄꯤꯄꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯅꯨꯔꯨꯜ ꯍꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯗ ꯑꯦꯟꯄꯤꯄꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯅꯨꯔꯨꯜ ꯍꯁꯟꯒꯤ ꯐꯤꯔꯥꯜ ꯆꯦꯟꯈꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯍꯨꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯥꯏꯛ ꯅꯨꯔꯨꯜ ꯍꯁꯟꯅ ꯍꯥꯏ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯗ BJP ꯀꯦꯟꯗꯤꯗꯦꯠꯀ ꯃꯍꯥꯛꯀ ꯑꯀꯟꯕ ꯂꯝꯕꯥ ꯑꯣꯏꯒꯅꯤ꯫ BJP ꯀꯦꯟꯗꯤꯗꯦꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯚꯣꯇꯔ 8,000 ꯍꯦꯟꯗꯨꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯃꯁꯤꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯃꯃꯥꯡꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯃꯤꯍꯨꯠ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯝꯗꯅ ꯁꯣꯊꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯗꯤꯕꯦꯂꯞꯃꯦꯟꯠꯀꯤ ꯋꯥꯐꯝ ꯌꯥꯎꯗꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯥꯏꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯁꯣꯊꯅ ꯂꯩꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯔꯝꯕ ꯑꯗꯨ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗꯒꯤ ꯂꯣꯏꯈ꯭ꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯚꯣꯠ ꯂꯦꯞꯂꯛꯂꯤꯕ ꯑꯁꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯋꯥꯈꯜꯂꯣꯟꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯥꯅ ꯃꯤꯈꯜ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄꯒ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯦꯘꯥꯂꯌꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯟꯔꯥꯗ ꯁꯪꯃꯥꯅ ꯍꯥꯏ ꯑꯦꯟꯄꯤꯄꯤꯅ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯃꯤ ꯑꯃꯗꯤ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤ ꯐ꯭ꯔꯤ ꯑꯦꯟड ꯐꯦꯌꯔ ꯑꯣꯏꯍꯟꯅꯕ ꯄꯥꯔꯇꯤ ꯑꯁꯤꯅꯁꯨ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤ ꯐ꯭री एंड फेयर ꯑꯣꯏꯍꯟꯅꯕ ꯄꯥꯔꯇꯤ ꯑꯁꯤꯅꯁꯨ ꯊꯧꯗꯥꯡ ꯂꯧꯔꯦ꯫ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯔꯅ ꯅꯝꯐꯨ ꯍꯥꯐꯨꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯤꯈꯜ ꯑꯁꯤ ꯐ꯭री एंड फेयर ꯑꯣꯏꯍꯟꯕꯗ ꯑꯀꯥꯏꯕ ꯄꯤꯒꯅꯤ꯫ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯗꯕ ꯆꯨꯝꯃꯦ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯑꯟꯗ꯭ꯔꯣꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯑꯣꯐ ꯏꯟꯗꯤꯌꯥꯗꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯃꯁꯛ ꯊꯤꯍꯟꯅꯕ ꯃꯁꯛ ꯑꯃ ꯑꯣꯏ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯥꯜ ꯁꯤꯖꯤꯟꯅꯕꯅ ꯑꯆꯨꯝꯕ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯑꯆꯨꯝ ꯑꯔꯥꯟ ꯑꯗꯨ ꯈꯪꯕ ꯉꯝꯒꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯑꯆꯨꯝꯕ ꯈꯪꯕ ꯉꯝꯒꯅꯤ ꯊꯥꯖꯩ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗꯅ ꯃꯔꯝꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ꯫ ꯍꯧꯅꯁꯥꯅꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯈꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯔꯒꯗꯤ ꯃꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯛꯂꯥꯟ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯅꯔꯛꯄ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯤ ꯃꯤꯈꯜꯒꯤꯗꯃꯛ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯅꯈ꯭ꯔꯦ꯫ ꯃꯤꯔꯦꯞ ꯑꯣꯏꯅꯤ ꯈꯧꯁꯥꯔꯝꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥ ꯃꯤꯈꯜ ꯊꯦꯡꯅꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯔꯦꯞꯁꯦ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯀꯔꯝꯕ ꯀꯦꯟꯗ꯭ꯔꯗ ꯀꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯃꯤꯈꯜ ꯑꯁꯤꯗ ꯂꯝꯕꯥ ꯊꯦꯡꯅꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯦꯝꯁꯤꯟꯅꯕ ꯊꯕꯛ ꯑꯁꯤ ꯃꯄꯥꯟ ꯅꯥꯏꯕ ꯍꯧꯅꯗꯦ꯫ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕꯁꯤꯡ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯐꯝ ꯑꯃꯗꯤ ꯃꯇꯝꯅ ꯇꯉꯥꯏꯐꯗꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯏꯟꯅ ꯀꯥꯎꯅꯗꯨꯅ ꯄꯥꯡꯊꯣꯛꯂꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯁꯨꯝꯅꯃꯛꯇꯕꯨ ꯍꯧꯈꯤꯕ ꯀꯨꯝꯁꯤꯡ 2020ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯀꯤ ꯑꯍꯥꯟꯕ, ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯋꯦꯕ ꯌꯧꯔꯛꯇꯨꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯍꯥꯟꯅ ꯃꯪꯂꯝꯕ ꯃꯪꯂꯥꯟ ꯑꯣꯏꯐꯝ ꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯐꯣꯡꯗꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤꯕ ꯋꯥꯔꯣꯜ ꯏꯂꯦꯛꯁꯟ ꯃꯦꯅꯤꯐꯦꯁꯇꯣꯁꯤꯡ ꯑꯁꯤꯃꯛꯇꯤ ꯉꯝꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯦꯟꯈꯠꯄ ꯉꯝꯒꯗꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯄꯨꯝꯅꯃꯛ ꯇꯁꯦꯡꯅ ꯑꯣꯏꯊꯣꯛꯍꯟꯕ ꯉꯝꯒꯗꯕ ꯐꯣꯔꯝ ꯄꯣꯔꯃꯦꯠꯁꯤꯡ ꯑꯗꯨꯗꯒꯤ ꯃꯁꯤ ꯑꯣꯏꯕ ꯈꯔ ꯈꯛ ꯆꯤꯈꯠꯂꯒ ꯐꯣꯡꯗꯣꯛꯄꯅ ꯐꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯈꯜ ꯊꯦꯡꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯆꯥꯛꯂꯨꯛ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯤꯟꯗꯃꯤꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯁꯦꯜ ꯃꯇꯤꯛ ꯃꯒꯨꯟ ꯍꯣꯠꯇ꯭ꯔꯣꯛ ꯍꯣꯟꯅ ꯎꯅꯔꯛꯄ ꯀꯌꯥ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯄꯥꯔꯇꯤ ꯑꯃꯅ ꯐꯣꯡꯂꯛꯄ ꯃꯦꯅꯤꯐꯦꯁꯇꯣꯗ ꯑꯇꯩ ꯄꯥꯔꯇꯤꯁꯤꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯆꯣꯏ ꯆꯥꯡ ꯑꯣꯟꯕ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯒꯤ ꯃꯆꯥꯛ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯅꯧꯕ ꯊꯧꯗꯣꯛꯇꯤ ꯅꯠꯇꯦ꯫ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯉꯥꯡꯕꯗꯨꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯨꯅ ꯆꯨꯝꯂꯕꯣꯏ ꯅꯤꯡꯍꯟꯕ ꯉꯝꯕ ꯇꯥꯟꯅꯕꯒꯨꯝ ꯊꯣꯛꯂꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯃꯛꯇꯅ ꯃꯤꯌꯥꯝꯅ ꯊꯨꯛ ꯂꯥꯎꯕ ꯄꯣꯛꯇ꯭ꯔꯕ꯭ꯔꯥ ꯈꯟꯊꯕ ꯆꯪꯉꯤ꯫ ꯆꯔꯥ ꯑꯅꯤꯒꯤꯗꯃꯛ ꯍꯤꯡꯂꯤꯕ ꯈꯨꯟꯅꯥꯏ ꯏꯆꯥꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯈꯪꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯤ ꯑꯃꯁꯨ ꯏꯄꯟ ꯄꯟꯅꯔꯛꯇꯦ꯫ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯄꯤꯐꯝ ꯊꯣꯛꯄ ꯆꯥꯡ ꯁꯨꯗꯕ ꯇꯣꯞꯅ ꯊꯝꯂꯒ ꯆꯦꯡ ꯀꯦꯖꯤꯗ ꯂꯨꯄꯥ 3 ꯐꯪꯍꯜꯂꯤ꯫ ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡꯗꯅ ꯃꯃꯜ ꯂꯧꯗꯅ ꯃꯤꯌꯥꯝꯗ ꯌꯦꯜꯂꯤ꯫ ꯃꯁꯤꯅ ꯀꯝꯗꯧꯔꯤꯕ ꯂꯩꯉꯥꯛꯀꯤ ꯄꯨꯀꯩꯗꯒꯤ ꯊꯨꯡꯒꯥꯏꯗꯨꯅ ꯌꯦꯟꯊꯣꯔꯛꯄꯒꯨꯝ ꯈꯟꯅꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯁꯤꯕꯨ ꯄꯥꯎꯊꯥꯡꯅꯗꯨꯅ ꯉꯥꯡꯕꯁꯨ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤꯡ ꯒ꯭ꯌꯥꯁ ꯆꯥꯎꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯃꯃꯜ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯃꯤꯌꯥꯝꯅ ꯈꯪꯗꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯊꯥꯎꯒꯤ ꯃꯃꯜ ꯍꯟꯊꯔꯛꯂꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯃꯃꯜ ꯍꯟꯊꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯈꯪꯂꯝꯗꯕ ꯍꯧꯅꯗꯦ, ꯃꯗꯨ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯕꯅꯤ꯫ ꯅꯤꯡꯊꯤꯒꯤ ꯄꯨꯟꯁꯤꯗ ꯆꯪꯕ ꯆꯤꯟꯖꯥꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯄꯦꯟꯗꯦꯃꯤꯛ ꯃꯇꯨꯡ ꯑꯁꯤꯗ ꯖꯔ ꯍꯥꯏꯒꯠꯂꯛꯂꯤ꯫ ꯃꯁꯤꯅ ꯀꯔꯤꯗ ꯁꯣꯏꯈꯤꯕ ꯋꯥꯠꯄꯗꯒꯤꯅꯣ? ꯂꯩꯉꯥꯛꯀꯤ ꯊꯧꯃꯤꯁꯤꯡ ꯊꯥꯒꯤ ꯈꯨꯠꯁꯨꯃꯟ ꯁꯣꯠꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯗ ꯁꯣꯏꯈꯤꯕꯗꯒꯤꯅꯣ? ꯃꯇꯨꯡꯗ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯤ ꯀꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯅ ꯀꯔꯝꯕ ꯂꯥꯏꯋꯥ ꯈꯥꯛꯆꯤꯜꯂꯤꯕꯒꯦ? ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤꯗ ꯅꯣꯡꯃꯗꯤ ꯊꯥꯅꯦꯜ ꯄꯨꯔꯅꯤꯃꯥ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅꯁꯨ ꯃꯪꯂꯥꯟ ꯑꯃꯗ ꯃꯤꯌꯥꯝꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗꯅ
Manipuri nufisingna ijat laina hinggadabani. Manipurda leminariba tongan tongan ba furup singi marungda maruina mitai haiba furup asidi sak jaraga hingba ayatine. Noma noma gi lefa leitana hengkalak lifa posegi mamal asida khangba ngamdraba laira pamisam praja sengde. Noma gi sak jara amagi khanbada ta sengna atopa sa ko thorangi wakal khanba ngamdre. Kari dauraga ngasi jara heloidagi kari thabak sugadagi haiba asina lining oindoda laire. Tasingna Manipur economy da khamthingna fatraba lamdam amasu waire. Seltumgi fivam da satina soksil liba lamdam asida nakoina aki amau ithak hirangi akanba noksida masum lagle. Aikoi wakal mafung fatriba inkal gliba naharul sing marwena fakhang laisabisin humjalagliba noksida duda ngaure. Matang asida mitai singi wena kwait gi lebak thibadi mafung bari faraba masagi apafata wakal khantaba ngamlaba marwena. Nafisina mafam lamgi ithak irang da tawtuna masagi maramdamgi fizet chaksa amadi Nufisingna mafan lamgi ithak irang da tawduna masagi maramdamgi fizet chakja amadi manat ke wangbada miyam tin ba mafam lambi sorak bazar da thorakwa sine foruba bagi tunggi marai bak lepada foruba bagi nufi obising ki chawraba thawdang lai matang asida malem sinba thungna fawraba Napoleon na afava ima ama piu perhibi joi tawke ai ke baning sing ba kana gane mafung bari faraba afava da wakal khantaba ngablaba nupi singna Miyam tin ba mafam da masagi sadu utok laga lemba hian bagi sana begumpa amalak libase lamda masigi frup asigi afabani hai bangam loy masagi sana vi asi miyam humna thingau bana malem da laimindari ba frup sengi mitai jate kalau bangam gane nataduna mana famba ani momong da sathagi ba taragati hingmindari ba frup mayam sidagi maraktagi mitai hai ba jati asigi fida lairaroi ipa ibuna thambira ma khongul adu masa masu sengi hakdakta mangan takan ki fai basi asing ba sakot pagi khodam nate Manipuri nufi kian mapalam da thabak tawriba amadi mai masing tamliba sina Manipur ge ija chokpa thabak kya tawre ana Manipuri students padres na mamang da wafum kya phongdo ki ba asisu taraina lafum thokte imong manung ki harlaman singna makoi bo mi abam ohina na ba haiduna mapalam da thadok laga makoi na karisu khanglaroi patagum maning pangtok tawbana di masagi ja chokpa da natana Manipuri aiba jati asibo atai lam singki mamang da khongkoi na bane maramadar masagi indri gi khudam phajin bangam da ba Midai nufi karana malem da Manipuri nufi singi singthaning erba thongna lengjenbo mangthokna na ba hona roidabani Mikhal ga mari leinana worker maset mognarakpada funal maringi lambi thingjalamle Kairau kendragi manung sana leiba funal maring khulda handa pangthokadoriba taraga nithoi suba Manipur State Assembly Mikhal ga mari leinana worker maset mognarakpada lambi phawbo thingjenare aire Tawdok thokfum dagi fangba pawgi matungina khulasi khunja singna sanariba funal maring dagi Tantak jauba kilometer anirom sang balambi asi haukiba hing de BJP ke worker ni singna basina upambi kaya janthal mdona thingjilam bane Tawdok asi handak pangthok kadoriba mikhal asida khul asigi khunja khara NPP de sawali haibagi wahudagi thong adu chatharam oiramba yai aina thajanare Tawdok adu gi matang da NPP ke worker amana hai pangthok kadoriba mikhal asigi palta matang da ungkhana ba leibadagi Hana sana rambalam vida pada akiba leipedagi khunjasina funal maring dagi kangthak jauba lambi asi chanarakpane aduba lambi asi khangautuna haukiba hingda thengjalambane thawng asina maram oraga lambi da faijinduna thamliba owa asing lakthoktuna chatpa fawba khunjasing akiba pongnare aige Mikhal gi damak asigamba thawng satharakba basi yamna lebab thibani matungda khunjasing da aki akang pigadaba thawng amata sathabiganu aina makna makhatana phangdoke Congress gi worker ama MLA Rajesh Yam gi marang rufa Sanathoi gi khutpu amana furamle aire Ngarang numbidang pungnipan makhairum taba matamda Hairok Esegi MLA TS Rajesh Yam ki manang nufa Thoksum Sanathoi Sahini Fuganivan Laisram Arun Kumar Elias Nauba Sahikun Gamapan Amadi Mahakal Loina Lakwa Miyoi Kuntra di Furomna Hairok Watu Laisram Laikai Daliva TS Bijoy Apopa TS Sengyai Gijumda Laglaga TS Bijoy Bu Fuviramle Amadi Boy Masada Yauba Sial Amadi Mobile Monbikre Aina Purambadagi Soklaba TS Boy na Pawisin da Fangdoragle Nupamasa Anina Ising Data Singiba Angangama Kanba Ngamkre Saikum Vizen amadi Saikum Ongbi Bambem ki sahi mafanda ngairava masanufa Saikum Tomthin mamadaba singa sanabada soibadagi Impal Quest ki urifok antem laikai dalaiva laikai ki afikpa pukri amada tasinduna Iraq nabadagi masagi sahi nipan mukta ngairiva magi marang nufa Saikum Raz amadi masagi sahi nipan mukta ngairiva mamanaba khoirom Gautamna akiba amada yauduna pukri aduda suang thaduna Iraq nadun laiba Tomthin bo kanbangam kre ain urifok antem laikai Development Organization ki General Secretary Anovam Arun Kumar Thadorpa Zero Lamana Aire. Zero Ladunhai Saikom Tomthin Manong Nufa Ras Amati Mamanaba Ke Gautamga Loina Sanaduna Lairingaida Pit Ahunga Inchi Ahunka Kwangba Hydrocephalus Oiver Tomthin Kova Nupamasa Adu Ikan Kangutan Ising the Tasin Iraq Nakibari Aire. Kuda the Razamadi Gautamna Akib Amata Yautan Ising the Chung Taduna Nupamasa Adu Kanbak Kibani Adubo. Ising the Lady Gautambo Pukri the Gipukala Pading Kide. Tungda
ꯇꯦꯅꯤꯁꯀꯤ ꯑꯣꯏꯕ ꯑꯉꯥꯡ ꯈꯔꯅ ꯈꯪꯂꯛꯄꯗꯒꯤ ꯒꯧꯇꯝꯕꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯧꯈꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯒꯧꯇꯝꯕꯨ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯀꯟꯕ ꯉꯝꯈꯤꯕ ꯃꯊꯧꯅꯥ ꯂꯩꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎ ꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ